Impact News ki health link bu yang biri mayambu Joyshree Usham na taram nokchari. Ngasigi health link ki topic asi breastfeeding for all babies. Maitilon da hairagana angang khuding magta mamagi khumlang pithakpa haiba sini. Hiram asida takpi tambi na bagi damakta Impact News ki studio da lengshin duna leire Dr. Khumanthem Ratankumar, breastfeeding activist, national trainer, infant and young child feeding, MD, Mother's Care, Children Hospital and Research Center, Sagolband. Dr. Butaram Nokchari. Dr. Malim Pumbada, Chahi Kudingi, August Kitang, Amadagi, Tang Taretsi, World Breastfeeding Day, Hano observed we, Wabagi Matung Makada. Ado breastfeeding habazdi, Mamana Matado Kumlang Pitakpa habazdi, from time immemorial, Mahus Hagi, Oina, Dum Lazaraba, Potsagazida, Kaido Wagi, Oina, Malim Pumbada, observatory, no habaziam, a hand of Makta Tamzagi, Doctor. Yamna mayamna su punam na su khangbining am da ba maram ni breastfeeding ai di human race ka heroine na dum breastfeeding tawra bani mamangai dagi koi old testament ki wari da yang khalaga su koi sarana 90 years of age da Isaac si breastfeeding tawbagi wari adum lai hai Old Testament tagi adum hora bani Egyptian kano myam si goddess Isis na de pharaoh myam si breastfeeding tawbagi wari myam mention tawlem ne da akhoi su imagi khomlang thakla ga adum saurok pani do karma no World Alliance for Breastfeeding Action haibasi gi waba hariba worldwide bodies na breastfeeding week kana muka worldwide akoi amuk celebrate tawraga karamaina karigi damakta no breastfeeding week kana celebrate tawri sai khangbining is ai samlam thamjage akoi gi world waba hariba bodies na worldwide oire aduga India dana breastfeeding promotion network of India and BPNI BPNI ko imse achauba network ni all over the kanolai country gi state loina boda santoga chauna moi active oiba body ni Manipur na koi BPA man Breastfeeding Promotion Alliance of Manipur aina akoina asigi body si khakta na core oiraga sida help the wiriba idi akoi sister concern mayam se pediatric association gynecologist association adagi sumnagi NGOs mayam adi civil society organization mayam na help the wiraga breastfeeding si support to na ba aduga adagi support tawra matung na promote tawna promote tawba aduga sustain tawna ba hana promote tawire adagi support tawbidana adu matung sustain tawna breastfeeding si sustain tawra matam chupage na adagi angang khodimak se polai bangang khodimak se breastfeeding tawna ba aduga 6 months ki exclusive breastfeeding ai ba koi gi target cha masi phangna ba ina honarupani ba honaba sida akoi aham bada breastfeeding week sigi theme je tongan lejarami se yamna relevant topic hai tare akoina namu mamangi sahi mada working woman and breastfeeding haidi mama office kabiri ba mama singna adagi breastfeeding di tawning ba adu breastfeeding tawbagi kitang hamper tawidana moi maternity leave yamdabagi karke myam issue leibsina aduna working woman breastfeeding kamai support tawbagi habisda koina even maternity leave paternity leave adagi kai myam ja koina tawdana adugi aduma akoi tawjagre just example amani ne pick up tawjari se aduga sustainable development goal and koina 2030 dadi world see better place aduga more perfect place for the future and the environment ki the world ki asi gi damakta khoi aim thambasida sustainable development goal ki 17 goals manung sida breastfeeding ga yamna mari lena goal mayam yauri aduna asi handaki tasengba handaki world breastfeeding week celebrate tawjari sidi namuki 2016 gi goal da ki amuka makha sa thajarapane koina sustainable development goal yamna kantawi aduna koina sustaining breastfeeding together hai na koi breastfeeding sustain tawsida akoi mipum khudimaki section khudimaki role lei hana adu haizer ga adum da koina appeal tawjabani aduga hojiki importance of breastfeeding week kana khangbi kana yamna inquisitive oi video breastfeeding se loina phai hana khallaba mayam angang gi perfect food ni de masidagi hena appropriate oiba food laitre economically environment ta de economics ta aduga intelligence ta adagi disease free life ta adagi future disease mayam protect tawbada everything say perfect food ne habise masi akoi
ayamba mina khangnare adubo khoina ngasi bawdi breastfeeding exclusive breastfeeding for 6 months haibase akoi Manipur gi status harigati akoi 79% khatang akoi kan tawri phangni base angang sing se Manipur de pokpang gang si masi aina hajari si National Family Health Survey and NFHS na masi 2015-16 gi data ni latest data ni sida haisi akoi na angang pokom mem loina thiraga percentage kaya si 6 months ke exclusive breastfeeding tawge haibadu kuno on mo matamda akoi di yam hari se akoi pendri bani ba 79.80 high ko 80% se Rajasthan ga yengna rasi akoi na wange akoi 20% ko he na le akoi na aduga ahamba pungsada pungamai manungda breastfeeding tawbasi breastfeeding tawbagi percentage da hagadi amuka low iri ba ko je 64% ka da leiri ba na kari da mungta koina poi ba gang khudi moksi pungamai manungda breastfeeding tawba ngam tribino haibasi da koi gap leiri heba haidi koina tawga da yam leiri as a health care personnel aduga mi pum khudi maki role se irrespective of magi profession aduga magi religion magi race adugi irrespective of that mi pum khudi maki role leiri ba aduna akoi gi piga da role ji wali bani na akoi breastfeeding week si mathang adum anang na 26 subani 1991 da hojara pani adum mathang akoi tawjagi ni ba aduga relevant oiba theme su dum puthokcharaga unless we get 90% minimum 90% 6 months ki exclusive breastfeeding phangri baudi akoi tawjagi ni work tawjagi ni ado doctor hojikti scientific technology development ji amna kana advance or rabanina hojiki breast milk te yari ba magi nutrients miyam je asi mimic tawba formula zu puthokpa ngam daw mal khanjaba da ko ado doctor mama gi khomlang da kari no yam thina yam special oi ba yari ba pochak se kana machak se kari no kari gi se yam emphasize piri ba no do am takpi khwai digi han bada hek aham bada colostrum maina malai am gi se fast 3 days da ayam matam da thokpa yamna thik koi ba khana kitang yellowish oi ba kano da gi di sumna gi breast milk di yellowish oi ba thik koi ba aduga highly proteinous protein yam yawa aduga sugar yam yawa aduga adugi matak ta kari bu yawri gi bu living cells haidi mama da gi living cells aduga angang gi protect to hina ba angang gi gut angang gi system immunologically protect to na ba adugi immunoglobulins yawa laina da gi protect to na ba magi system da hojiki sangom ji yaujara ba aduga asuki matik energy pack koi ba kitang thakpaduna mam kanona di yengbiri ba mayam adagi mama na ju khan ba yai asmagi sangom ji yam de kitang thoi aduga karmai na angang ji mu tan duri gena adubu angang nada bangang haidi normally pokpangang aduga low body weight oi da ba yam pick ta bangang si mayam ji makoi 3 days or to some more hours ki matam se colostrum thuiba matam se si colostrum na angang se ki whole nutrition pi bang me mangon da chini walande magi hydration ngam me everything can be given hojiki colostrum sina adagi haure hoi mai angar ngai matam da ta mai punji chupa da dum mating pang ka duine ba ko fast immunization sina dum magi id disease de protect awre punji chupa magi asang ba immunity dumukti pi ga su aham gi initiation ta awre aduga colostrum dagi kumthara kanda breast milk oira kanda khomlang oina thola kanda su breast milk si any kind of formula milk any kind of development in science asigi breast milk si totally mimic to sunga yaroi da boy kari na da living cells yauri ba magi growth hormone factors yauri ba gut ki maturity ton ga dori ba aduga immunity boosters mem yauri ben globulin mem yauri ba hariba mayam kan yauri ba mayam aduga plus the hojiki mai sangom si yamna technical oidana harabada tumgan ba weight acid ratio oina le hajari ba adu tumgan yam line tum mangam ba sangom asine we hariba sangom dina 60% orga cashin na 40% orga madi adum same ga thola bani aduga muka preterm milk tana muk kitang mu yamna sauk da banga ngai di mana energy hena da kala iba protein hena da kala iba pochigina muk adugi muk adjust tok jaraga body gi adjust tok magi milk to yaujara bani hajari ba aduga every kind of kanogi ma se
balance food oina ba balance diet oina ba ngang sina aham bada sangom apa ba thadorok ba ikon kom na sangom athaba thadorok ba balance diet oina ba ngang sina ma khumlang kano amadagi pulap thakjaba matam da balance diet se for example koina sakcha matam da fat ki seruk adagi protein ki seruk carbohydrate ki seruk sari swaina ngang mama gi khumlang sida su pulap balance torga thadora bane ma sigi kano sidi mimic tawudi any kind of formula ming na tawda sungam ngamaroi da bani scientifically panam na advance or so simadi koina yam hanjan na koina emphasize tawjani because hanadi mamangai de koi gi hojikti IMS e kind of like one soi panjarake mamangai de koina parents me amna the general kanona khalam basi yamna masa phaba angang ama ye pakokta du dagi tholok patuna sangu adu de yawba sangom hapak padu semaga piragadi magi angang du yam noyadi kana aina khallaga anoina aduna vitamins hapchalle dagi iron hapchalle whatever mayam ama list tawrim do adu masi commercial attack haidari ko koida commercial bodies mayam corporate bodies mayam na breast milk ki breastfeeding da torpa attack amane aduna adu hojikti adugi IMS act toren panbada ai hajarake hojikti karmaina adu koina landeng na bada hojik sulandeng nari adu karai yo bhawo koi madu sanction gre adu karai kan do bhawo koi madu block tawna ba law amend tawre adu su panjarake koren the doctor na havedi kado mama gi khomlang je asida thoglei ba sangom je sorry thoglei ba khomlang je for every and kano stage angang dugi chawk pagi matung inna nutrients se complete on thadorak pani sini doctor ado doctor na mamang da pambigire ko angang se pok hek poga within 1 hour pung amagi manung da mama gi khomlang se pithakada bani adagi exclusive for 6 months hardi ising ju kai pithak ta video khomlang da katang da tha taruk pithakada bani asi chumra doctor mani akoina hek pokpagi ngasai punga ma haibse akoina punga magi kano pibi wani punga mai mawang da pithak piraba adu we are very happy about that kaina haida angang sina pugla kan da hek mama dagi mamagi kano dagi thola kan da dagi magi temperature si change tawdoi ni pong chan lem dagi mu kramu ing bada tholak toini dagi magi umbilicus kakta toini magi para separate tawdoi ni then the baby becomes independent adi pok pai sai na yeng je bada di masi beginning to end jo mo oiba aina yeng je risina pok pasida angang sigidi it's a beginning new beginning ni magi life to independent oina magi independent from mother tholai ni aduga mother gi oina di end of the pregnancy to end oina ma separate entity moina angang do thokrabani aduna akoina haujiki kano sida magi thokra matung sida magi am active oiba matam oi pungkhai ma deni pung manung se masi mamil pangi yengi maya mapan gi sound mayam karike mayam adagi temperature difference adi light ki karike masi alert oyam alert oy adagi machine ga se koi reflex lay magi suckling reflex mayam am lay ba sak tawning aduna sigi mayam yam satin alert oy matam sida koina breast pi horaba breast offer tawraga breast singan ba horaba adoidi very high chance of successful breastfeeding lay ada masi matam je koina kanthok kidana dagi pungama hendokre adagi di ma eladro madi tandarani badagi kapam badagi wa rani adi matung dadi amuka kitang alertness handabrina breastfeeding adu matam dana mayam na tongnai si prelactal feed sana ma koina se glucose or so adagi kanoma sam dropper gumba machine raga machine da glucose gumba na tra ising gum pipi ba na sing ba cheto pipi gumba yam commonly tongna ba even hospital level tongna ba poroi si asi prelactal feeds ko ga si di absolutely tawbiroi da ba tawbiroi da poroi prelactal feeds na ngang breastfeeding tawbagi mangan breastfeeding fail oin bagi achau ba ko jamani prelactal feeds se do ngata na kano ma pi ra kan du da dagi adu main tawra tumal le pacify tawra tongre then the baby becomes inactive oi re adagi di mu breastfeeding will koi thokrani ba aduna punga mai manung sida highway wani adu pungkhai manung da dum pibe ya ba se angang mama ma operation tawre kan biro cesarean tawre manung da operation manung da gynecologist na magi kari operation closure kai ke mam tawdra ma gynecology ki thok tawjare mama gi mathak thangba part breast idi
kanagumba breastfeeding activist amana breastfeeding de support over nurse amana angang do alert over ngado pubiraga mamai na angang mama je alert or the target mama di ayamana spinal worm oi alert oi khangi angang yeng dui ni mana full anesthesia oi tardi adum tum khangoi dini adu matam de angang je dum pura thakhan ba adu matam de kitang problem kitang difficult oi adu ayam bade koi spinal de tobni na ma ji mama ji na angang do yeng hal kan da mama gi khomlang si angang da offer tawraga angang duna uppaga adi mana long hippaga surgery taw loidridna adu mana mama dri hipip da angang gi machine du mama da sabakok support to biraga khomlang piraba adu orgadi asom da operation toriba gynecologist ma'am na e thopagi kiba karike ma'am sum phaleba hormone oxytocin karike na kana black magi angang gi uterus contract on bagi adu the help to mama gi benefit piriba bleeding handa bada mateng bangeba in the same time early on breastfeeding the initiative already hayeng tung koi bawo breastfeeding the successful okibagi yam asoba keno ma pi aduna pungamai manungda yam trabada sangabada aduga yargadi pungkhai manungda breastfeeding hobi ba bisa yam important boy then have the doctor within 1 hour pitha kitar gadi mama kharana khom thokti kan haiji adugi chance hantha le sini soidana handai soidana early feeding si achoba keno mani akoi na positive mani breastfeeding support promotion doctor mama na chaba sing loi morok chara gadi khomlang da yauraga angang da loi yaw gi doini mabuk nongai re kholo haiji sibu chum bazar na jaga meat not actually meat ayamana meat akoi da hujikti mama mana akoi da hangmo tamna kai kai sani akoi na haisi afaba chinjak saro nangna saram bada afaba chinjak saro ado akoi na kaino gumba mahi manai pitaktana adagi jagang hakta charga sum leibaduna di aduna breastfeeding kangini adun te but help to de aduna akoi na magi mana mahi manai yamna phajana piba magi sabam dokpa nungti gi sabam dokpa saga dagi hinjang loina ba kan ma sa protein gi sarup whatever mana pamjaba protein nga orsu aduga yerum orsu da atopa mo orsu aduga tasengna kainoma saba dagi angang da phalande habse ayamana meat ne do khoi ayamana thing de except for yam kanna phattaba masala ga yam mapani pot contaminated pot saraga mana kwa gumba tobacco gumba adu gumba generally khoi adum encourage tawdre aduga sabada yengama matamda yamna mamana khongham baga hena tawhidana dagi daria ga tawthagidana dehydration tawdaba kana food stuff mapani pot contaminated way bo natana koi demta sagano haibidi haidi sabadi ron ya contaminated already thank you so much doctor matang swai de break ma lojage break ki matungda breastfeeding ki matang da amka hana khana nei na jage break ki matungda amka hana taram nokchari break ki mamang da doctor akhoi da breastfeeding ki matang da khana nei na gre mai kana ba importance su khana nei na gre hoji khangni bazi doctor breastfeeding se angai da makta di mama ki khomlang jina khwai dagi phai harabani na benefits ti akhoi je pura 100% khangra ga ju khara makhai di dum khangi haijari ba mayang sina ado breastfeeding ta wajida mama gi khomlang thok ta bagi issues natraga criteria sing issues mayam lai di haidi mama gi nipple si crack to gi ba natraga inverted oi ba haina kaino mayam lai ba se si adagi natraga angang dagi oirakpa condition sigi issues mayam je kitang khana nei na bi doctor commonly thengnari pisina koina mama gi issues mayam da aham koina breast si flat nipple adagi inverted nipple ga no koi breast si agang na nipple lu le kan da mana breast sing kan tit to sem kan sing kan breast si tholaka doinya duna haidi mana angang duna chuppaga tit to sem na ba nipple lu thok traga di kitang issue le aduna kamaina masi koina kadai dagi hoba ya ga ga di antenatal checkup ta gynecologist na breast mama gi gyne gi checkup to matam sida pregnancy matam da yedum yeng yare hoba ya gare breast kamai do gen breast ga men to wi ya gare breast tuna kai gum flat or ma na to inverted or ma na dum koina adagi prepare to ya gare prepare to ji counsel to bitare positive counseling habidi nangi breast si inverted or na to flat or but don't worry breastfeeding will be successful haidana assure to biraga confidence ma pi basi yam important oire aduga adu pira matungda khoina adagi kitang adagi sembi ba hoba yare semba ja khoi degree du matungina
there are a lot of kano lai gra aduna aina kamaina technique kamai sengma dagi de huji ti hajara roi kagina da degree du matungina matam gusu kan tawni na aduna khoi adudi yam laina semba ya gra adugi akhoi na adu leijari se adugi ni aduga akhoi work to mina mi mayam am so lai gra gynecology am du khange aduna aduma lai aduga crack nipple asina singba tori ba sore nipple ka harisina kai no da position sumdana angang duna nipple matom da sak togi bagi maram moidana si crack nipple ka thokni adu so mo khoina breastfeeding observe to jara kanda adu gi da human lactation management consultation hai ja khoina yeng jara kanda my breastfeeding ji kan tawi magi attachment soi position soi technique ji sum thoga di my crack nipple ji phagani hai ba adu ma khoina gumba tai ba ya ba cream gumba yamna kana de technique sum thok te cream ma makal makha tai su yaroi kana da mafam da sok tu lei doni injury se hanjan tawlei mafam du cream tairaga injury on tawra din sigai da leidra adugi injury do protect to deni injury to holoi deni aduna adugi khoi adum lei jai aduga adugi method jam lei jai adu su dum lei aduga atai de issue har ga di agang khomlang si ina foi di ana khan bagumba adu du khora khomlang ina boi da bagi maram si su crack nipple adagi magi breastfeeding si mama aduna aina breastfeeding tawba si ngamni ma thajadaba self belief laitaba asina aduda ne koina breastfeeding counseling ana koin muka mama do family ga counseling da long kanoni yam kuina sang counseling ni so that we confidence build to ni practical help do ni aduga magi any kind of mistake me am taramba sum thok to ba bana to jabane adu doctor haziki cleft lip kumalai ba angang ga chimban tatpa angang pokpa dagi lei ba moi di khom je chingbang ngam do man adudi moi de kamai breastfeed taw du lips matom da di ke stokte problem nei te lips matom da taw ya matom da kai doi cleft lip the degree ni yam sound yamna complete cleft lip ko moi dana to work ga kitang difficult adu so jik device am lai koina breastfeeding na breast masam na breast ki fleshy tissue sina magi ho ba je mental laga khom singan bagi kano akoina adum device upanate sumnagi breast na ho ba saruk se breast ki redundant part amna mental laga aduga pressure create to yai aduga akoina aduna tabada device khara bulai hojiki magi hojiki kan tawri ba crack mafam du da changal laga mental laga breastfeeding to honba device le aduga ya daga di breast milk sumdoga pala de feeding na manung de kano samasa sangam tawraga piba ya adugo season badi breast milk sina kani koi adu pita hargasu breast milk sina kani koi na adu doctor hozikan working mother sing sina ayamana breast milk si lokthok na bagi pump kumba artificial pump de lokthorga breast ching thoga bottle da hanjalaga fridge da thamaga mama thabak chakraga maunda angang ji yeng bi horiba caretaker haigadra adu da hozik sang mama gi kano khomlang jam ka lungkhat laga pithak pa yai ha si ji kyam kana gi kitang yam di phajana kan to wiram ya do hajar ke hozik khomlang sum thok se pam yaudra ka not necessarily pam yaudra ka ne khomlang sum thok se ila express to wi kun expression to wi yam bai na sum thok ya yam thok yam na volume yam sum thok ya ka ne makhai adu ka bottle da happy da arao ba kan omda so kano khoi glass kan crystal gi kano tankot achobam da happy lo makhum jala thambiram ba aduga hojik ki technique sidi khoina nom tak se ba ya karuma de sidi kitin technical ore ma kamaina sum dokada ge aduga thambi ba kada bidi karigama freeze later ga di almira gi nungsa yai da ba almira gi kano kitang ingmam phom thambi matam da makhum kum na thambi da pung ni pan le dum kan tor spoil tor roi aduga freeze da thambi ge har ga di pungkun mari di kan spoil tor roi adu sim ko mai de lum khatla di mai di siroi dro mai de lum khatla di ai bi do chum me denature to kine protein ne ba living protein kai ke mem ya denature to kine na koina pithakam dai da kai do da ke body temperature da saba ising gi bolam thambi adu da ngatang swain thambi ra ga di body temperature ka tani hit direct hit to roi koina body temperature da thak pan wai na ba nga adu bi to ga koina sama sa bi ba na tra cup feeding haina yam haina hai bine nga ma koi di cup feeding je dum koi NICU do bo kan to ni na koi apik pa nga yam lai NICU se ne to intensive care da cup feeding to ni ko extra breast milk sin nei je aduna yam haina thak pani aswani to bi ga tam ne aduna mangi de aduga doctor hoziki mama na angang miroli ngai da ko mana vitamin mayam chaba dagi protein shake kuma thai dana ko asijina ko na mai khomlang thok da mating panglak pra natraga mari leina da bra si matang directly mari leina de habidi magi di angang dugi akoina miroli ngai da to bujin angang dugi nutrition gi kano pi bane ba phajana chaba aduga breast milk di yamna thajadana yamna
mayang am kang malnutrition yam na tawa no pim da breast milk chidi masagi da wakti sangom di mapung phanan la yadam aduna yam na kaisu adu doctor sim da ai hangjani gi ko masadi yam pharaba adagi nipple inverted oi boy da bagi problem kaisu leitaba adu khomlang thok taba mama khara yam na nuai taba khara yauri ba ko mai situation se adu kari what is the reason kari kado bagi thok tri do si kwai dagi maroi ba reason di angang duna sakal tok daba sakal tor gadi angang duna sakal tor gadi problem pe pung amai manung da tahu da amai matung na ko na su kai ma adu da tahu den khalasi ma matam da ma kan na ren khalasi ma se adu pung aman numin ni humni se ICU le ren khalasi ma se angang na tra kan angang duna na ICU pusin gi kui ren khalasi real adum hobu yai any time of the angang gi kan tor ga hobu yai the only thing is technique chum na angang duna khomang du sing ma da kale khomang se ga di nipple da gi mana stimulus tor ga prolactin na brain da gi hormone ama tholali hormone jin kai du no factory sangom gi factory se run dog ni mana sangom thon doi ni ri gland man de sangom thon ma je hormone jin dog doi ni asigi pochi sakal dog daga di sangom ni thoroi ma aduna sakal dog ngam dre angang si neun klai siu da angang si apik pun kg ama khak te angang ni ai siu le kren klasi akoina mama sigi sangom se maintain dog no bai na koina my nipple system lai toi ba koina stimulate tor thamme ba haidi mamai khomlang da sum produce to na tholak paduna sum do ga muka empty to thoga muka amka sarak na factory se akoina run to na run to thamna bai na sibak to ba aduga hana thakidre pungam na thakidre tharo heba na tiba depends on all the akoina mayam support of you the techniques sum na kolam pe thapi besina stimulate to besida depend to ado mama khara da khomlang thok ta ba lei bani na natraga yam pik na thoi ha se adu di sustain tong na ba dum thok na bai da magda hida kum ba lei bra hoji prolactin kum activate tong hoi ayam bana prolactin jide ayam bana akoina galak da gok sana lei ba hida ayurvedic ki lei aduga akoi sum nagi allopathic ki lei ba but this is just say haitare akoina ejang haitare ko ejang last resort aduga taseng badi breastfeeding paran support to bila magi suckling position ka ki chumman la badudi ayam loina 100% thon ba yani relaxation tawni aduga kain da issue kaimli te sidi akoina akoi dum kan tawjage adui adugi da utani human lactation management consultant sena discipline am tholai se do doctor matam di loisale adu isu yamna important eba topic ma discuss tawdribni na hadi society related oiba adi imung je yamthina lari haibaga yamna ina kaira khunba imung ju do music lari hairak panina working mother yam leire laira imung da ju mama je nongmai hijra su ba tatna khotna thabak tawni na angang ji pura kanu khomlang pi thakpa ngam da bagi issues lei adi adu natana khara kanu lawuba lawu singu kanu agriculture gi thabak tawba ju thaina gi kanu sina manembok makubo haitare manembok sing jina haibada khoi de angang de thadu amaga tha ani hum khomlang pi tha adi yare chak pija ba hobo yare noi kanu angang si mapa sing sumai york pa ngak tani duga tha taruk pi thak pa haidi khai hen man le kaina sum society gi contribution khara support lai ta ba haitare ko adu matang swai sida doctor na ji breastfeeding sina kamaina mama ga masada kana hange haibasidi takpi gare adu society da kamaina kana halli adagi society na as a stakeholder oina ko breast feeding je promote tona bagi da makta karamba thaini gi wakalon thadok tuna anok wakalon khanhan sige or kari tawgadagi haiba di matang da thambi si matang da ina hoi kano gi mass communication gi kano ai kudong jabis logzaraga ina appeal tawjining bise breastfeeding khwisi masina angang amagi dang di khwai na baba pone ha bise koi mayam khangmina kanda khangmina na khangna khoi na breastfeeding kudong jabase 100% kai dogi pi logda bano ha bise kanagi marano ha gadi khoi loina baki pulap joint responsibility hoiba akhoi medical profession da leiban doctor mayam nurse mayam aduga medical thabak tawba matomdana thabak tawba matamda breastfeeding si universal breastfeeding tawba ha bise attend tawba sungong mo aduna ne akoina mayam consenjari se stakeholders se loina bak ne ha haijari se irrespective of kanana police orga su aduga oza orga su breast individual amna tawba ngamba adai organization da leiba mi mo orga se school gi organization leibire ai kanogi akoi impact tv gi organization leibire organization sida organization gi role loi hajari ba adagi institution mayam gi adagi mass media gi government ki matang role oina bakse matang contribution pi ai se individual mo oina breastfeeding activism mo ai wajiri bana activist oibio adagi organization mo oina breastfeeding gi maramda
kanoma support group am sembiu breastfeeding tawba adagi nupi lady kanoma am lairaba employee me am lairagadi breastfeeding tawba yana ba crates ka am thambiu mama na angang du poraga breastfeeding tawga mu pujagi ba yana ba at least adu tawbiu the freeze am thambiu breast milk sumdo ga thamba yana ba ona traga mafam am thambiu adagi institution me am na breastfeeding gi baby friendly hospital initiative aina breastfeeding promote tawnaba 10 points lay adugi institution me amna adu adopt tabiu adu mass media communication gi yamna maru oiriba kachin yauna paujil pibiri ba mass communication gi dana haijagadawdi mass communication ki role yam chawi hojik breastfeeding awareness for pai de afabagi breastfeeding phai habi loin khang lare breastfeeding si kamaina mikpum khudim na role ji lawan gadagi habadu gi pubirang matam mass communication gi mass media gi over role lai aduna Dr. Markan nakana marom da kaido media sina commercial influence la kodagi formula kano milk sido ina promote tawda ba honara pada mama pa sing sina kano breastfeeding je kya to kataroktabagi negative influence lai haijariba adagi cosmetic region hagadra adu si miam met miam je khoi miam na stakeholder society family doctor professional miam jina pull up na sigum je lokthokada bani sine doctor na haije my importance loina role loina le hoi adu doctor khangjaning ba mana angang je breastfeeding body within 1 hour hobiro haire adu chahi kya bhawa pithakda chahi ani bhaw pithakadra ahom bhaw pithakadra breastfeeding gi di akoina exclusive breastfeeding 6 months 2 years and beyond adu matung dum pithaktan lebi bare kana guma angang khradi chahi manga turuk nipan baw dum thakpa dum lei doesn't matter kai sum kai de do angang atopam miro laba ado mana angang ahan jina sum chahi ni hendo khre adu mama sina angang miron kren kalasi adu makta du dum angang si achu angang sina khom bi da pe ko na angang do po baw de ko mabani share to doesn't matter angang ge chak cha ba hongna dum pi be chak cha mari emotional bonding plus little bit of nutrition adu kharang phangja doi do it's okay adu mangna adu mai khomlang thai aduna chak kano si piro have the tai magi saja ga do me adu piro have nati ba adu san mamai khom du matak ta addition oina pi be ya so that adu nutrition he na pange adu ga magi emotional bonding to leisure mama ga ngang ka ado miyam hainariba angang nupa macha sine hena khomlang thakpai heli adagi angang nupa macha baby boy dadi matam je sangna chahi ahum hoba yam sangna pithau nupi dadi yam kuina pithak ta ju yai khole haisbo mix oi bajala adu makam ne te koi breastfeeding stands for equality between sexes, equality between social strata myam se amat tawa khenaba thamdaba breastfeeding nupi de su samana pithakani nupa masa de samai mabani gi discrimination chemicality samane adu sum kano socially economically ju yam save oil ni haidar mama na mai breast milk dum pithak taragadi formula leibada paisa ching ador ba myam ju adu gi de koina matam laigadi koina hoji ka koina stadium to gi 1998 ta John Roach ka te adagi arun naina akoi arun Gupta na akoi national coordinator ne akoi na stadium to gi matam da breastfeeding sinane breastfeeding sina akoi adudagi sangom da akoi sangom ya mama myam si millions of mothers in India gi leisa 1998 to gi bde mokoi dagi sangom se tolap se liter da akoi na 15 liters de yol le ko adugi paisa da pasal le ko paisa pasal matam da sel nearly 6000 crores mo lai oireba 6000 crores mo ore pasina kamai dogi bo sina India gi power ga the industry ga gi kano se budget se whole budget year gi budget se masi ko nei ba si mui kano to bodona that means asukamatik shape to we have na the India gi whole 6000 kano se crores of rupees is sahim generate or di aduna budget ama kona khram ne ba so sina study to bhokrabane ba asukamatik kalle economically asukamatik kalle breastfeeding to sina yam nuai doctor the breastfeeding sina mama macha the society da kanaba mayam pire du yam kuina yam detail na hydro ga ju hojik society gi matang da hojik matam ju loira ni na hojik data ji matang fazana hai kano matam ju leitre haizari ba doctor ado doctor na adongi yam chin ba kano schedule dagi kai thokpidina impact news ki studio da lakpiraga breastfeeding gi matang da akhoi me ambu takpioi da kyam nungai jari doctor yam thagatjari thank you so much for joining us you're welcome nasigi di matang aswais da impact news ki health lingi episode asi loisin jarage thank you so much